Hello, sanam ngô hồi rồi em. Được. Ha này sẽ lấy rồi. Nếu xin chú ý đâu có đâu mà thì là giang làm gì đó lấy. Bây giờ Nga phải làm ngô ra thầm ấy. Bây giờ Nga su yao đuôi này có mẹ. Many of them. Welcome to my channel. सा से मुंझले में हम चलो खले दो साज समानत टेक्सचर नहीं हो रहा है सिंजोगी पोजे जरे दिले जाएगा कभी कोबी ले जाए जना काय थबी ले जाए लाइक मान ले जाए सिना क्या बा कोनिंग को Kopi काय थबी कोनी को लाइक मान सी ꯍꯣꯏ ꯃꯥꯟꯖ ꯃꯥꯟꯅꯩ ꯏꯀꯥꯏꯊꯕꯤ ꯁꯣꯏꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯔꯤꯡꯒꯥꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯅ ꯃꯦꯜꯍꯜꯂꯀꯥꯟꯗ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯌꯧꯔꯦ Ina ko ne din ka karangan na turo ma bana ma na ba dai. Lapa tu. Apa? Kita. Lingol. Oi. Bakon. Ningol kanguna production में थी यार इसे देखो Tanda sugar dah. यार रसगुल्ला लालमोहन चोम सिंगरा ये सब निमकी ले गए कोई खाजा दे कहीं लोग शूर है साठ होंगे लोग हैं मैम कल ही जा रहे हैं अरुआ उन्नंगाट होंगी इधर कोई सिंजू की ले जा रहे सीधा सिंगा ले जा रहे मैम सिंजू मैम तो उधर है जी निमी अक्सर लनी सोमदना अखोई माने मना nga से खाई दो मैम की सेवा तो बहुत ना स्लो है निगोल पुरक्बा लालमोहन कोई मरिंगाना से ले जाए थोंबना से ले जाए लोई लोरे
ꯇꯧꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤꯁꯦ ꯖꯦꯟꯒ ꯉꯥꯒꯅꯦꯕꯀꯣ ꯁꯤꯡꯖꯨ ꯑꯃ ꯌꯥꯎꯍꯜꯂꯅꯤ ꯃꯔꯤꯡꯒꯥ ꯑꯃ ꯌꯥꯎꯍꯜꯂꯅꯤ ꯑꯗꯨꯅꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯊꯦꯜꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯆꯩ ꯊꯤꯟꯕ ꯆꯠꯅꯈ꯭ꯔꯦ ꯖꯨꯝ 5ꯗ ꯄꯤꯔꯨꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯕꯁꯦ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯁꯃꯥꯖꯀꯤ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯔꯝ ꯑꯃꯗ ꯃꯆꯤꯟ ꯃꯧꯄꯥ ꯒꯤ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯈꯪꯅꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯄꯨꯜꯂꯒ ꯑꯩꯒꯤ ꯏꯆꯟ ꯑꯩꯒꯤ ꯏꯆꯦꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯀꯧꯔꯒ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯗꯨ ꯉꯁꯤ ꯀꯧꯖꯕꯅꯤ ꯊꯧꯔꯝꯁꯤꯗ ꯇꯧꯔꯤꯕ ꯈꯔꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯆꯟ ꯏꯆꯦꯁꯤꯡꯒꯤ ꯄꯤꯅꯕꯗꯤ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯁꯨ ꯏꯆꯦ ꯏꯆꯟꯅ ꯄꯤꯅꯕꯗꯤ ꯇꯣꯉꯥꯟꯕꯅꯤ ꯑꯗꯨꯕꯨ ꯄꯤꯕ ꯄꯤꯗꯕ ꯅꯠꯇꯦ ꯁꯃꯥꯖꯇ ꯂꯩꯅꯔꯤꯕ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯃꯔꯤ ꯑꯁꯤ ꯊꯥꯃꯤꯟꯅꯩ ꯆꯥꯟꯅꯔꯤꯁꯦ ꯑꯁꯤꯁꯤ ꯆꯥꯡ ꯑꯐꯕ ꯑꯃꯅꯤ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯒꯤ ꯄꯤꯗꯕ ꯂꯩꯇꯦ ꯉꯁꯤ ꯐꯝꯃꯤꯕꯁꯤꯗ ꯑꯩꯒꯤ ꯏꯆꯟꯁꯤꯡ ꯂꯥꯛꯏꯕ ꯏꯃꯥꯁꯤꯡ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯅ ꯍꯥꯎꯁꯨ ꯍꯥꯎꯏ ꯍꯥꯏꯕꯒꯤ ꯄꯤꯔꯁꯨ ꯌꯥꯝ ꯐꯖꯅ ꯄꯤꯔꯦ ꯍꯥꯏꯕꯒꯤ ꯃꯗꯨ ꯍꯟꯕꯤꯌꯨ ꯍꯟꯗꯛꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯒꯗꯕ ꯊꯧꯔꯝꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯣꯠꯅꯕꯤꯕ ꯑꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯃꯆꯟ ꯑꯃꯒꯤ ꯃꯕꯨꯡꯒꯤ ꯃꯧꯄ꯭ꯋꯥꯒꯤ ꯊꯧꯔꯝꯅꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡ ꯏꯆꯟ ꯏꯃꯥꯁꯤꯡ ꯄꯨꯝꯅꯃꯛꯁꯤ ꯅꯥꯌꯦꯛꯇ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯑꯣꯏꯌꯨ ꯑꯩꯅꯁꯨ ꯏꯆꯟꯗ ꯏꯃꯥꯁꯤꯡꯗ ꯄꯤꯔꯤꯁꯤ ꯏꯌꯥꯝꯕꯁꯤꯡꯅꯁꯨ ꯏꯆꯟꯁꯨ ꯅꯥꯌꯦꯛꯇ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯑꯣꯏꯌꯨ ꯅꯣꯏꯅꯁꯨ ꯅꯕꯨꯡ ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯣꯠꯅꯕ ꯀꯣ ꯖꯥꯏꯗꯤ ꯀꯩ ꯋꯥꯍꯩ ꯃꯆꯥ ꯑꯃꯇꯪ ꯊꯝꯕꯤꯔꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯖꯥꯏꯅ ꯃꯅꯨꯡꯗꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯃꯇꯝꯅꯤ ꯑꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯃꯇꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯜ ꯄꯨꯝꯅꯃꯛ ꯂꯦꯡꯕꯤꯔꯛꯏ ꯅꯤꯉꯣꯜ ꯊꯧꯔꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯁꯤꯒ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯁꯤꯗ ꯑꯉꯝꯕ ꯂꯥꯏꯔꯕ ꯏꯅꯥ ꯈꯨꯟꯕ ꯑꯁꯤꯅꯆꯤꯡꯕ ꯂꯥꯏꯔꯕꯒꯤ ꯂꯥꯏꯔꯕ ꯅꯨꯡꯉꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯁꯤꯗ ꯆꯥꯃꯤꯕꯤ ꯊꯤꯗꯅ ꯏꯆꯟ ꯏꯆꯦꯁꯤꯡꯁꯤꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯄꯤꯔꯤꯕ ꯈꯨꯗꯣꯜ ꯑꯁꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯉꯣꯟꯗ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯏꯆꯟ ꯏꯆꯦꯁꯤꯡꯗ ꯍꯥꯏꯖꯔꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯃꯔꯥꯡ ꯀꯥꯏꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯖꯔꯦ ꯇꯣꯇꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯑꯣꯏꯅ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯇꯣ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯩꯃꯟ ꯂꯤꯂꯤ ꯅꯣꯛꯁꯟꯅꯔꯒ ꯌꯥꯔꯣꯏꯀꯣ ꯋꯥꯍꯩ ꯃꯆꯥ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯩꯒꯤꯗꯤ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤ ꯂꯥꯡꯉꯝꯃꯤꯕ ꯊꯧꯔꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯗꯤ ꯏꯄꯦꯟꯗ ꯄꯦꯜꯂꯦ ꯑꯗꯩ ꯀꯔꯤ ꯍꯥꯏꯗꯣꯔꯤ ꯍꯥꯏꯗꯤ ꯆꯥꯔꯅꯤ ꯂꯣꯏꯔꯅꯤ ꯄꯣꯊꯥꯔꯅꯤ ꯑꯁꯤꯒꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯇꯩꯃꯟ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯑꯩꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯋꯥꯍꯩ ꯑꯃꯇꯪ ꯑꯃꯅꯤꯈꯛ ꯍꯥꯏꯗꯤ ꯆꯥꯔ ꯃꯇꯨꯡꯗ ꯃꯍꯥꯎꯁꯦ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯔꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯂꯨꯛꯁꯤꯡꯁꯦ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯆꯥꯛꯁꯦ ꯆꯥꯅꯗꯒꯤ ꯇꯧꯖꯔꯦ ꯑꯉꯥꯡꯁꯤꯡ ꯂꯩꯖꯔꯦ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯀꯥꯡꯕꯨꯗꯒꯤ ꯂꯥꯛꯆꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯈꯠꯅꯕ ꯇꯧꯔꯁꯤ mana kan saya ni hari ini betul api dulu betul dia apa dah ni jangan mau betul sana Hào ấy. Tên đây là màu. Vicky, cái này nó cuốn này nó thằng là luôn. ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯌꯥꯝ ꯏꯆꯝ ꯆꯝꯅ ꯌꯥꯝꯅ ꯃꯊꯦꯜ ꯌꯥꯝꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯑꯃ ꯇꯧꯔꯦ, ꯉꯥ ꯑꯃ ꯇꯧꯔꯦ, ꯑꯗꯨꯒ ꯃꯔꯤꯡꯒꯥ ꯑꯃ ꯇꯧꯔꯦ, ꯁꯤꯡꯖꯨ ꯑꯃ ꯇꯧꯖꯔꯦ. ꯃꯊꯦꯜꯁꯦ ꯌꯥꯝ ꯆꯥꯔꯒ ꯆꯥꯐꯝꯁꯨ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯅ ꯑꯗꯨꯝ ꯈꯔ ꯇꯧꯅ ꯑꯗꯨꯝ ꯇꯧꯖꯔꯦ. ꯌꯦꯟꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ. ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯗꯤ ꯌꯦꯟꯁꯨ ꯆꯥꯗꯦ, ꯉꯥꯒ ꯑꯗꯨꯝ ꯆꯥꯔꯦ. ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥꯟꯁꯤꯗ.
ngã không ngon đâu đi về muốn đi bên thì ngon chả cái đi quên cái bọn này sending tana sakse sana betul lagi aduga khoi gi pari mugi ngalage to sigi hinja se kamai to ge ha jai nga sigi hinja se kamai to ge nang sa di am sa dre jam da pai ngam pai jao de Hawi ngana to ke hai ningi no hai ningi se hau man ke dana hai bang ko khang dre hau ba se nga tu ba ya ma hawi ta tu ba sinju na maro la ma sinju na maro la ma hawi na hawi dre sakto tangin mu da haidna loina hawi ai di loina baba sa to sini ba iya ni ba jai mana number 2 ngak musine imong nupi isu nupi haidra ga mami mi go na thok pa hau le dom da mong dai sem da na Ningon coba pun saya, ningon cuma lagu obat pijat dama, saksa obat pijat dama, pijam hongla kere begitu pijat. ai tiêm Dah nó hong tak kere. ai tiêm nó là mong ta ra bây giờ hau le okay jadi ma'am sak se sum na sinama to se ma'am sana ta ki to sending tana Lối thầu, cho. Thay một thầu cho. Về đâu xin. oi ma'am sak sa lor pagi athumba gulab jamun lal mohan sa ki tori ai wali ai thum ma kai nam cha dai mi cha ai nan cho ai đi ngâm cái ngâm rồi đấy ta Đấy, yang kau cari. oh bigi sa kan Jangan kau tu cari dulu. ujar la rai na hai ka mai no mo ge sakap asini ba ini abang sa sakap mu ke khoi mu sana rage sana dagi to jare ado ma'am chalu ga mu huo yang lage nga thong ba dagi ho lage ngã không mất chút ngã không mém cái gì ống ma'am ini hoi ngam sana ada bani hoi sak sana ring puno mo sa ko ro mo sana mai pura ko mu ya ba ngon lắm ma'am cho năm đấy hả Yan ang ubo ni Mem. Và A few moments later. ma'am moi gi Ngoài ra thằng ngai ko ai ya ba lo khana khana le ji sina Ngoài hai đứa na na ju man Yung tan man pa rai ma da to si khato si no no pinan no ngan kali. cái này là thằng bác thằng nào tàu hay không nè
Kali uang itu mai ini kali. Naik kena naik lagi suara nak tu sama boleh. Naik kena yo. Ini kita aku bo. Hap ini hap. Orang kan ayo tu. Saya pun ni semua lah orang pun. ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯀꯜꯆꯔ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯁꯤꯗ ꯑꯗꯨꯝ ꯊꯕꯛꯁꯦ ꯂꯧꯁꯤꯜꯂꯣꯏꯗꯕꯅꯤ ꯁꯨꯃꯥꯏꯅ ꯍꯧꯔꯒ Kalau mana ni ni dah, ngai dah harau dah. ꯑꯔꯣꯏꯕꯗ ꯃꯉꯣꯟꯗ ꯇꯧꯕꯤꯌꯨ Mana ni? Nano. Jadi kan jam hari dah ni, dia antar lama yang jago jam tu isap. ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯆꯥꯛ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯄꯥ ꯍꯣꯏꯅ ꯆꯥꯛꯀꯧꯕꯁꯦ ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯣꯏꯅ ꯐꯪꯅꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯨꯒ ꯅꯥꯗ ꯌꯦꯛꯇꯅ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯁꯣꯏꯗꯅ ꯐꯪꯅꯁꯤ